Second chapter Demat account amadi trading account haibasi karino haibagi matangda chapter asida nainagadawribani. Hojik diagram asida yengasi Indian stock market amada tawba matamda akoina darkar leibasingdo du karino haibado. Indian stock market amada change haigadi number 1 Demat account amaga trading account amaga compulsory hangdaba yadeba. Hangba matamda kaidawge hamna Demat account di amakhatang oigani ko amadi hen hangba yade. Aduga trading account di broker makal khudimaki loinama hangba yane. Aduga kaidawge hamatanda broker makal khudimakta heta trading account hangaga ju apin Demat account di makal khudingi hangba yade. Demat account di once amuktang hangaga magi account ID amakhatang leirane. Adudagi hojik yengasi ko Demat account haibsi karino haiba. Demat account asi kaino haibada koigi depository account neba. Sida akoina share lairuba sing asigi thamjanba moidoneba. Long term da akoina share sing se thamjange hairabadi depository account Demat account sing compulsory akoina darkar laiba. Masiji akoina na sai haikibada operate tawu matamda CDSL amadi NSDL na tawganeba. Share ama lairure hairakanda akoida heng DPID ama phangani. DPID ama lairani amadi akoin Demat account hangma matamda CDSL natraga NSDL na pirakpa TPIN number adusu akoina heng okage yonthoke haiba matamda darkar lairakane haibadi compulsory change haitare saigi TPIN de aduga amu trading account sina karino haiba matamda trading account sina hoigi share se laiba amadi yonba tawba matamda direct akoina hita individual person amane na chatlaga laigena aita exchange ta chatluba yade. Trading account asi laitragadi akoina broker gi through da buy amasung sell tawbagi damakta thaba yadeba. Aduna akoi hojik share ama laiba natra yonge tawge harik taragadi broker gi through da trading account hanglaga exchange ta akoina thagane. Trade flow da tawise trade ama tawba matamda kamain tawge do yengsiko. Trade ama tawba matamda buy natraga sell tawge hairabadi buy tawba matamda darkar leisi karino hai matamda buy tawani kanagi through da broker gi through da aduga broker na kadai da thabirani exchange ta thabirani exchange ta thara matungdagi di poto akoina leire hai taragadi amuk kadai da amuk lakani Demat account da lakane. Demat account da tawba matamda transaction gi punna plus 2 days amaga change. Haibadi total days 3 days ki manungda aigi Demat account da lakane. Lakpa matamda kaidawni hai matamda DPID ama phangane lakpa matamda yonda mail da lakani natraga mobile da ju message lakane. Aduga kari amuk oige haiba matamda hairiba maraki transaction tawriba potse sida aikoigi share si mangidra haibada sungma mangaroi maramdi aigi mingda process tawba haukrabani amadi broker na aigi damakta stock exchange thabigrame. Stock exchange aigi mingda sigi hairiba share si asuk layu among asuk ta pigadabni phangangadabani haibase aigi process numisida hauramne aduga transaction degi T+2 days si sida aigi kaidawge haman Demat account compulsory store tawrane. Aduga akoina amuk sell tawge haitaragadi kaidawge hamadam siju broker gi through the trading account sina tawraga broker gi through the exchange ta thabirani adagi CDS and NSDL na sagi TPIN number piyo haini TPIN number pira matungdagi akoina process to okay hairakanda hairiba akoigi depository account dagi kaidawge hamadam debited tawbirane akoigi na sagi share singdo lauthokpirani aduga yonthokrane. Asini Demat account amadi trading account gi mathawaje. Demat amasung trading account hanga haiba matamda akoida darkar laiba document singdi Aadhaar card ka mobile number ga link tawnaba ama adu ma change adagi PAN card change bank details change mobile number amasu change email ID ama change aduga 6 months ki bank statement su darkar laiba. Sina karam kana tawge hai matamda akoina heng derivatives market anama lay adu change haiba taragadi akoina 6 months ki bank statement asi upload tawga activate tawbam change. Hairiba sing ase ayongi aigi through dagi heng karigumba hangbagi mateng pangbiu hai taragadi ek account hobadagi loibok darkar laiba khudima aina loinama help tawgane.
ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯁꯦ